Hello everyone, ngasi single itinawsingge oin tawrasiko. Single labor hojik phawa single dum labor ko relationship da haidi layuraga su mawng ami cha cha daba dum chanaba phangdaba adu haidi khangde maram ire leitana dum single oina labor do ko group 1 sida isage initial name do oina khanbiro ko and group 2 ko ato group 1 dagi horasi ko group 1 dagi horasi. Sorry, I camera sa katang nom kare. Ato karigino aiki viewers ta group 1 gi mioy sing se moi hoji pau single lay se karigino kyam kuina single lay khini ko ato partner afaba phangakidra kaina khanjaba do ko partner afaba phangakadra moi gi single ichnaw sing se karigino moi hoji pau single lay se ko yangasi. Single ichnaw sing se ko single mioy sing se nangonda ne ko nangse yamna kai hani ya emotional oigalli ko nangse ado idi nangonda nangse single oiri karigino haragadi nangse nangonda nusiba mi nangonda pambiba nusiba mi leitaba nateba mayam layeba ko aduga nangse nangna dum thau sajadaba duneba nangonda maigi khudingna nangonda attraction oiba mi dum layeba ko aduga nangna single oibagi maramdi nangse dum thau sadaba do imung manunggi khangde career da khangde nangse yamna kok sajaba do bhar yam puba do nangse imung manunggi bhar puba adumaina ui ko somse ado pesa lupai matang da su katang career matang da su katang yamna nangonda chiction bai mathau dai ko ado idi nangna relationship leitabagi maramdi nangna su thau sadreba haidi nangna su nangi namangda nangonda proposal tawwa mi laga su nupi or nupa ko propose laga su ado nangna su propose tawba matamda mina su adum yes hairamganeba ko adudo nangna thawwa misa sadaba nangna ne adugi keno do ilo losandaba haitare ko sini doidi makha taba yangsi nangse ko kai haini nangna past ki memory da nang somse ko past ki memory yam tauna lay anoba laga su nangse hanna tuna yengdeba ko ado past ki memory da su adum nangse tauna lay ko kari haini nangse somse yamna thamoi jetpa nangse yam thamoi jetpa mioy oina tawi ko adu idi nangse kari haini matam chupada phadi phai nangse ko maigi ani da jana ba chatpa balance da chatpa dumai do punsi gi lambi da imung manung or relationship ki matang da ne ko katang balance da chatpa heiba dumai do ko nangse ko haidi adumaina balance da chatpa gi mathau taba ko relationship ku khangadra jungdi bu khangadra dumai yam su khalle nangse ko ado thau su sa da relationship ki maram da nangse adu do nang single lay bane ba ko ado nang relationship ki matang da afaba phangakidra haiba do ko yengsi ko nangse ko relationship ki matang da new phangakadra haragadi phangakani ko maramdi kamaina phangakani haibada nangse ko katang ngangba sakpa hebi mathau tai mingonda idi mi loinaba matamda jamna ngangba sakpa hebase asi jamna mathau tai ko adu idi strong person oibiyo adu ni mi attraction ohenba hebiyo ko yam mathau na laiba adugumba su oibiyo ko adu idi sungsoi soidana nangonda nusiba mi pamba mi lakaneba kaino haragadi nusibi phangba haibase isana su khara hona jadragadi kamai phangani ko adu idi nangsu ego problem do katang thadok piyo ko katang ngangmata sauganba adugumba do adu idi sungsoi soidana nangi wish nangna ngai do na leijaba do adu phangani ko last card am tanga se nang katang ngai biyo ko nangna ngai do na leijaba do asa igi relationship phangde de thamaro ka khanjaba do sungsoi soidana phangakani ko nang katang ngai biyo nangna su adum ngai na leyeba ko aduga se universe na su pi new beginnings haidi punsi da nangi problem thokiba mayam do ko nang relationship leitabagi maramdi nangi punsi da past ta nungaitaba thodok wathok thokiba leiramganeba ko adu past ki nungaitaba kari ko relationship ki matang da ko adu sungsoi soidana new beginnings universe na pi ni hari ko matam yauraga katang ngai biyo ko sini group to ko kadai phoba connected ba dum comment ta haibiramo ko universe tagi ni joba isana ko sini. Hello everyone, mayam single itinau singi ko group 2 gi muyeng asiko se isagi initial name do ina choose to biro ko
ꯏꯁꯥꯒꯤ ꯃꯤꯡꯗ ꯑꯣꯏꯅ ꯒ꯭ꯔꯨꯞ 2ꯒꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯁꯤꯡꯒꯜ ꯂꯩꯔꯤꯁꯦ, ꯁꯤꯡꯒꯜ ꯂꯩꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯣꯀꯣ. ꯒ꯭ꯔꯨꯞ 2ꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯁꯤꯡꯒꯜ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ, ꯁꯤꯡꯒꯜ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯦꯀꯣ. ꯌꯨꯅꯤꯚꯔꯁ ꯄ꯭ꯂꯁ ꯒꯥꯏꯗ. ꯑꯣ, ꯅꯪꯅ ꯁꯤꯡꯒꯜ ꯂꯩꯕꯒꯤ ꯃꯔꯝꯗꯤꯀꯣ, ꯅꯪꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯅꯨꯡꯉꯥꯏꯇꯅ ꯂꯥꯞꯊꯣꯔꯛꯄ, ꯅꯤꯡꯉꯝꯗꯅ ꯂꯥꯞꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ. ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯀꯣ, ꯅꯨꯄꯤ ꯑꯣꯔ ꯅꯨꯄꯥ ꯀꯣ, ꯅꯨꯡꯉꯥꯏꯇꯅ ꯅꯪꯁꯦ ꯅꯤꯡꯉꯝꯗꯅ ꯂꯥꯞꯊꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ. ꯍꯥꯏꯗꯤ ꯂꯥꯞꯊꯣꯛꯅꯤꯡꯗꯅ ꯂꯥꯞꯊꯣꯔꯛꯄꯗꯣꯀꯣ. ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯤꯌꯦꯕ ꯌꯨꯅꯤꯚꯔꯁꯅ ꯅꯪꯉꯣꯟꯗ ꯅ꯭ꯌꯨ ꯄꯔꯁꯟ ꯄꯤꯌꯦꯕꯀꯣ. ꯑꯗꯨ ꯅꯪꯅ ꯊꯧꯁꯥꯗꯦꯕꯁꯦ, ꯅꯪ ꯌꯦꯡꯗꯦꯕ ꯀꯣ. ꯑꯗꯨꯗꯨꯅꯅꯦꯕ, ꯅꯪꯉꯣꯟꯗ ꯄꯤꯗꯕ ꯅꯠꯇꯦ, ꯅꯪ ꯁꯤꯡꯒꯜ ꯑꯣꯏꯒꯗꯕ ꯃꯤ ꯅꯠꯇꯦꯕ. ꯑꯗꯣ ꯅꯪꯅ ꯑꯗꯨꯝ ꯌꯦꯡꯗꯕꯒꯤ ꯋꯥꯅꯦꯕꯀꯣ. ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤ, ꯅꯪꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ, ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯀꯔꯤꯝ ꯇꯧꯗꯕ ꯁꯥꯕ, ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯏꯀꯣ. ꯅꯪꯁꯦꯀꯣ ꯀꯔꯤ ꯍꯥꯏꯅꯤ, ꯄꯨꯟꯁꯤꯗꯅꯦꯀꯣ ꯕꯦꯂꯦꯟꯁꯇ ꯆꯠꯄ ꯍꯥꯏꯇꯥꯔꯦ. ꯌꯨꯝꯒꯤꯕꯨ ꯈꯟꯗꯣꯏꯔꯥ, ꯑꯗꯩ ꯔꯤꯂꯦꯁꯟꯁꯤꯞꯄꯨ ꯈꯟꯗꯣꯏꯔꯥ, ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯕꯦꯂꯦꯟꯁꯇ ꯆꯠꯄꯒꯤꯁꯨ ꯃꯊꯧ ꯇꯥꯕ ꯅꯪꯁꯦ ꯑꯗꯨꯝꯕꯗ ꯌꯥꯝ ꯈꯟꯖꯕꯀꯣ ꯁꯣꯝꯁꯦꯀꯣ. ꯑꯗꯣ ꯌꯦꯡꯁꯤ ꯃꯈꯥ ꯇꯥꯕ ꯀꯥꯔꯠꯇ ꯑꯗꯨꯝ. ꯁꯣꯝꯁꯦꯀꯣ ꯃꯤꯅꯁꯨꯅꯦ ꯌꯥꯝ ꯌꯥꯔꯝꯒꯅꯤꯀꯣ. ꯅꯪꯁꯦ ꯃꯤꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ, ꯅꯪꯒꯤ ꯋꯥ ꯃꯤꯅ ꯇꯥꯕꯤꯕ, ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯉꯣꯟꯗ ꯃꯤꯅ ꯌꯥꯕ, ꯅꯪꯒꯤ ꯋꯥ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯃꯤꯅ ꯌꯥꯕꯗꯣ, ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯑꯣꯏꯀꯣ ꯁꯣꯝꯁꯦꯀꯣ. ꯑꯗꯣ ꯅꯪꯅꯅꯦ ꯖꯦꯁꯥ ꯑꯃ ꯃꯤꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯨꯕꯗ ꯃꯤꯅ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯌꯥꯔꯝꯒꯅꯤ, ꯌꯦꯁ ꯍꯥꯏꯔꯝꯒꯅꯤꯀꯣ. ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ. ꯅꯪꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯨꯕꯗꯁꯨ ꯃꯤꯅ ꯑꯗꯨꯝ ꯌꯥꯔꯛꯄ ꯅꯪꯉꯣꯟꯗꯁꯨꯀꯣ. ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯅꯗꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ, ꯈꯜꯂꯦꯕ ꯅꯪꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯀꯣ. ꯈꯟꯖꯕ, ꯈꯜꯂꯒ ꯅꯪꯒꯤ ꯀꯣꯃꯤꯠꯃꯦꯟꯁꯦ ꯏꯂꯩ ꯂꯩꯇꯕ ꯅꯪꯁꯦ. ꯅꯪꯅꯁꯨ ꯄꯤꯒꯦ ꯈꯟꯗꯦꯕ ꯀꯃꯤꯠꯃꯦꯟ ꯂꯩꯔꯒꯁꯨꯀꯣ. ꯀꯃꯤꯠꯃꯦꯟ ꯄꯤꯒꯦ ꯍꯥꯏꯔ ꯍꯥꯏꯗꯤ ꯀꯃꯤꯠꯃꯦꯟ ꯍꯥꯏꯗꯤ ꯅꯪꯅꯅꯦꯀꯣ, ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯣꯔ ꯅꯨꯄꯥ ꯑꯁꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯆꯠꯃꯤꯟꯅꯔꯒꯦ ꯃꯥꯒ, ꯑꯗꯨꯝꯕꯒꯤ ꯅꯪꯅꯁꯨ ꯀꯌꯥ ꯈꯟꯕ ꯋꯥꯠꯂꯦꯕꯀꯣ. ꯅꯪꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯃꯗꯒꯤ ꯄꯥꯁꯀꯤ ꯔꯤꯂꯦꯁꯟꯁꯤꯞ, ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕꯗ ꯇꯥꯎꯅ ꯂꯩꯌꯦꯕ ꯅꯪꯁꯦ, ꯅꯨꯡꯉꯥꯏꯇꯗꯅꯀꯣ. ꯑꯗꯨꯒ ꯑꯗꯨꯝ ꯎꯪꯁꯟꯅ ꯂꯩꯕꯗ ꯅꯪ ꯈꯜꯂꯤꯀꯣ ꯂꯥꯏꯐꯁꯦ ꯃꯨꯞ ꯑꯣꯟ ꯑꯣꯏꯔꯒꯦ ꯍꯥꯏꯅ. ꯃꯨꯞ ꯑꯣꯟ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯅꯪ ꯈꯜꯂꯤ, ꯑꯗꯣ ꯉꯝꯗꯦ ꯅꯪꯁꯦꯀꯣ. ꯀꯔꯤꯒꯤꯅꯣ ꯅꯪ ꯉꯝꯗ꯭ꯔꯤꯁꯦ? ꯃꯨꯞ ꯑꯣꯟ ꯇꯧꯅꯕꯗꯤ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯀꯣ ꯌꯨꯅꯤꯚꯔꯁꯅꯀꯣ. ꯅꯪꯅ ꯄꯥꯁꯇ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃ ꯂꯩꯈꯤꯕ ꯂꯩꯔꯒꯁꯨ, ꯍꯣꯏ ꯄꯥꯁꯀꯤꯗꯣ ꯃꯥꯁꯨ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯆꯠꯆꯈ꯭ꯔꯁꯅꯨ, ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯂꯦꯠ ꯒꯣ ꯇꯧꯊꯣꯛꯈ꯭ꯔꯒ ꯃꯨꯞ ꯑꯣꯟ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯀꯣ ꯌꯨꯅꯤꯚꯔꯁꯅꯀꯣ. ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯐꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤꯀꯣ. ꯄꯨꯟꯁꯤꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯐꯕ ꯐꯪꯉꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯣꯀꯣ. ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯃꯤꯀꯣ. ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗꯤ ꯂꯩꯇꯕ ꯅꯠꯇꯦ, ꯂꯩꯌꯦꯕꯀꯣ. ꯑꯗꯣ ꯅꯪꯅ ꯈꯪꯗꯕ, ꯅꯪꯅ ꯑꯗꯨ ꯂꯧꯁꯟꯗꯕꯒꯤ ꯋꯥꯅꯦꯕꯀꯣ. ꯂꯩꯀꯣ. ꯅꯪꯁꯦ ꯌꯥꯝꯅ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯒ ꯂꯥꯡꯊꯣꯛꯄ, ꯅꯨꯡꯉꯥꯏꯊꯣꯛꯄ, ꯊꯛꯄ ꯆꯥꯕ ꯄꯥꯝꯃꯦꯀꯣ, ꯑꯣꯔ ꯅꯨꯄꯤ ꯑꯣꯔ ꯅꯨꯄꯥꯀꯣ. ꯅꯪ ꯄꯨꯟꯁꯤꯗ ꯃꯨꯞ ꯑꯣꯟ ꯑꯣꯏꯕꯤꯔꯣ ꯍꯥꯏꯀꯣ ꯌꯨꯅꯤꯚꯔꯁꯅ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ, ꯄꯥꯝꯕꯤꯕ ꯃꯤ ꯂꯥꯛꯀꯅꯤꯀꯣ. ꯍꯥꯏꯗꯤ ꯄꯥꯁꯀꯤ ꯃꯤꯗꯣ ꯅꯪ ꯂꯦꯠ ꯒꯣ ꯇꯧꯊꯣꯛꯈ꯭ꯔꯣ, ꯅ꯭ꯌꯨ ꯄꯥꯔꯁꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯦꯕ. ꯑꯗꯣ ꯅꯪꯅ ꯍꯥꯏꯗꯤ ꯊꯧꯁꯥꯗꯕ, ꯌꯦꯡꯗꯕꯗꯣ, ꯑꯗꯨꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯒꯜ ꯑꯣꯏꯕꯅꯦꯕꯀꯣ. ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯉꯣꯟda ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯀꯣ. ꯑꯗꯣ ꯅꯪꯅ ꯂꯧꯁꯟꯕ ꯍꯩꯇꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯅꯪꯅꯁꯨ ꯅꯨꯡꯁꯤꯕꯤꯕ, ꯃꯤꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯀꯣ, ꯅꯨꯄꯤ ꯑꯣꯔ ꯅꯨꯄꯥꯀꯣ. ꯄꯨꯟꯁꯤꯗ ꯌꯦꯁ, ꯅꯪꯁꯦ ꯌꯥꯝꯅꯅꯦ ꯀꯔꯤ ꯍꯥꯏꯅꯤ, ꯃꯄꯥꯟ ꯊꯣꯡꯗ ꯊꯃꯣꯏ ꯀꯟꯕ ꯌꯥꯝ ꯁꯥꯏ ꯅꯪꯁꯦꯀꯣ. ꯍꯥꯏꯗꯤ ꯏꯒꯣ ꯁꯣ ꯇꯧꯋꯦꯕ ꯌꯥꯝꯅ. ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯁꯣꯟꯖꯕ, ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕꯀꯣ. ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕ ꯅꯪꯁꯦꯀꯣ. ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯒꯜ ꯂꯩꯔꯤꯁꯦ, ꯄꯥꯁꯇ ꯇꯥꯎꯅ ꯂꯩꯕꯗꯣ, ꯄꯥꯁꯀꯤ ꯃꯦꯃꯣꯔꯤ ꯑꯃꯗꯒꯤ ꯅꯪ ꯃꯨꯞ ꯑꯣꯟ ꯇꯧꯕ ꯉꯝꯗꯕꯗꯣ, ꯑꯗꯨꯗꯨꯅꯅꯦꯕꯀꯣ. ꯑꯗꯣ ꯌꯨꯅꯤꯚꯔꯁꯅ ꯍꯥꯏꯔꯤꯀꯣ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯀꯞꯄꯤꯕꯤꯕ, ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯂꯩꯌꯦꯕ ꯀꯣ. ꯑꯁꯤꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯀꯣ. ꯊꯦꯡꯛ ꯌꯨ, ꯕꯥꯏ ꯕꯥꯏ.